ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯣꯡꯅꯣꯡꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯃꯥꯂꯦꯝꯉꯥꯟꯕ ꯃꯣꯏꯔꯥꯡꯊꯦꯝ ꯑꯩ ꯁꯃꯨꯔꯥꯎ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯧꯖꯤꯛ ꯑꯩ ꯇꯥꯏꯋꯥꯟꯗ PhD ꯇꯧꯗꯨꯅ ꯂꯩꯖꯕꯅꯤ ꯇꯥꯏꯋꯥꯟꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯗꯒꯤ ꯄꯩꯁꯥ ꯀꯌꯥꯝ ꯆꯪꯉꯤ ꯑꯗꯩ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯪꯕ ꯈꯣꯠꯄꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯪꯉꯀꯥꯟꯗ ꯇꯥꯏꯋꯥꯟꯗ ꯇꯝꯕꯁꯦ ꯄꯩꯁꯥꯁꯦ ꯀꯣꯟꯅꯕ꯭ꯔꯥ ꯀꯣꯟꯅꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯄꯦꯔꯦꯟꯁꯇꯒꯤꯀꯣ ꯏꯃꯥ ꯏꯄꯥꯗꯒꯤ ꯄꯩꯁꯥ ꯊꯥꯔꯛꯄ꯭ꯔꯥ ꯊꯥꯔꯛꯇꯕ꯭ꯔꯥ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯣꯡꯅꯣꯡꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯃꯥꯂꯦꯝꯉꯥꯟꯕ ꯃꯣꯏꯔꯥꯡꯊꯦꯝ ꯑꯩ ꯁꯃꯨꯔꯥꯎ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯧꯖꯤꯛ ꯑꯩ ꯇꯥꯏꯋꯥꯟꯗ PhD ꯇꯧꯗꯨꯅ ꯂꯩꯖꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯦꯡꯅꯕꯤꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ ꯑꯗꯨꯒ ꯇꯥꯏꯋꯥꯟꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯗꯒꯤ ꯄꯩꯁꯥ ꯀꯌꯥꯝ ꯆꯪꯉꯤ ꯑꯗꯩ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯪꯕ ꯈꯣꯠꯄꯒꯤ ꯃꯇꯥꯡꯗ ꯑꯩ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯍꯧꯖꯤꯛ ꯑꯩꯁꯦ ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔ ꯀꯥꯗꯣꯔꯦ ꯍꯧꯖꯤꯛ ꯁꯦꯞꯇꯦꯝꯕꯔ ꯁꯦꯁꯟꯒꯤ ꯑꯣꯏꯅ ꯅꯦꯛꯁ ꯋꯤꯛ ꯁꯤꯗꯒꯤ ꯀ꯭ꯂꯥꯁ ꯍꯧꯔꯛꯑꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯦ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯪꯖ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯏꯟꯁꯨꯔꯦꯟꯁꯀꯨꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯨꯏꯁꯟ ꯐꯤꯗꯤ ꯊꯤꯗꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯦꯗꯃꯤꯁꯟ ꯐꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯇꯥꯏꯋꯥꯟꯒꯤ 1,000 ꯏꯟꯗꯤꯌꯥ ꯄꯩꯁꯥꯗ ꯂꯨꯄꯥ 2,990 ꯍꯧꯖꯤꯛꯀꯤ ꯔꯦꯠꯇ ꯌꯦꯡꯉꯨꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯦꯕ꯭ꯔꯤ ꯁꯦꯃꯤꯁꯇꯔ ꯈꯨꯗꯤꯡꯒꯤ ꯊꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯦꯜꯊ ꯏꯟꯁꯨꯔꯦꯟꯁꯇꯣ ꯑꯗꯨꯃꯁꯨ ꯏꯁꯥꯅ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯍꯦꯜꯊ ꯏꯟꯁꯨꯔꯦꯟꯁ ꯊꯤꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯃꯤꯁꯇꯔ ꯐꯤ ꯊꯤꯕꯒꯤ ꯑꯣꯏꯅ ꯅꯝꯖꯔꯛꯑꯒꯦ ꯑꯗꯨꯒ ꯀꯦꯝꯄꯁꯀꯤ ꯑꯀꯣꯏꯕꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯆꯠꯂꯁꯤ ꯃꯌꯥꯝ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯥꯏꯔꯤꯛ ꯍꯥꯏꯐꯦꯠ ꯄꯤꯊꯣꯛꯑꯝꯒꯦ ꯇꯧꯅꯤ ꯁꯝꯃꯔ ꯕ꯭ꯔꯦꯛꯇ ꯋꯥꯏꯕ ꯂꯥꯏꯔꯤꯛꯅꯤ ꯍꯥꯏꯐꯦꯠ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯁꯤꯗ ꯂꯩꯔꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯝꯄꯁꯀꯤ ꯂꯥꯏꯕ꯭ꯔꯦꯔꯤꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯦꯀꯥꯗꯃꯤꯛ ꯑꯣꯐꯤꯁ ꯂꯩꯕ ꯁꯣꯝ ꯅꯥꯀꯟꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯁꯤꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯂꯩ ꯌꯥꯝꯅ ꯂꯥꯛꯄ ꯁꯥꯏ ꯇꯧꯅꯤ ꯃꯅꯨꯡꯗ ꯄꯤꯕꯗꯨꯗꯤ ꯀꯥꯞꯄꯛꯑꯔꯣꯏ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯥꯏꯔꯤꯛ ꯄꯤꯊꯣꯛꯑꯝꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯕꯤꯜꯗꯤꯡꯗ ꯂꯥꯛꯑꯦ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯕꯤꯜꯗꯤꯡꯁꯤꯗꯅꯦ ꯑꯦꯀꯥꯗꯃꯤꯛ ꯑꯣꯐꯤꯁꯁꯨ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯑꯩ ꯁꯤꯒꯤ ꯃꯅꯨꯡꯗ ꯄꯤꯕꯗꯨꯗꯤ ꯎꯠꯆꯔꯛꯑꯔꯣꯏ ꯀꯦꯁꯤꯌꯔ ꯑꯣꯐꯤꯁꯁꯤꯗ NSIꯒꯤ ꯄꯦꯃꯦꯟꯗꯨ ꯁꯤꯗ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯀꯦꯝꯄꯁꯀꯤ ꯍꯥꯏꯐꯦꯠ ꯃꯥꯒꯤ ꯂꯩꯕꯒꯤ ꯃꯑꯣꯡꯗꯨꯅꯤꯀꯣ ꯐꯥꯔꯁ ꯀꯦꯝꯄꯁꯁꯦ ꯁꯨꯃꯥꯏꯅ ꯂꯩꯌꯦ NSI ꯄꯦꯃꯦꯟ ꯄꯤꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯁꯦ ꯑꯃꯨꯛ ꯁꯦꯃꯤꯁꯇꯔꯒꯤ ꯐꯤ ꯊꯤꯕ ꯑꯃꯨꯛ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯎꯔꯤꯕ ꯕꯤꯜꯗꯤꯡ ꯋꯥꯏꯠ ꯃꯆꯨꯒꯤꯁꯦ ꯁꯤꯒꯤꯁꯤꯗ
ꯕꯦꯡ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯁꯤꯗ ꯄꯤꯒꯗꯧꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯆꯠꯀꯥꯟꯗ ꯕꯦꯡꯁꯦ ꯊꯣꯡ ꯂꯣꯟ ꯂꯩꯔꯝꯃꯦ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯕꯦꯡꯗ ꯄꯤꯗ꯭ꯔꯁꯨ ꯀꯟꯚꯤꯅꯤꯌꯟꯁ ꯁ꯭ꯇꯣꯔꯗ ꯄꯤꯔꯁꯨ ꯌꯥꯏꯑꯕꯀꯣ ꯑꯦꯗꯃꯤꯁꯟ ꯐꯤ ꯉꯁꯥꯏ ꯕꯦꯡꯗ ꯊꯤ ꯆꯠꯄꯗꯣ ꯊꯣꯡ ꯂꯣꯟ ꯂꯩꯔꯝꯃꯦꯕꯀꯣ ꯄꯨꯡ ꯈꯤꯇꯪ ꯊꯦꯡꯕꯒꯤ ꯑꯗꯨꯕꯨ ꯑꯦꯗꯃꯤꯁꯟꯒꯤ ꯐꯤꯗꯨꯗꯤ ꯕꯦꯡꯗ ꯊꯤꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯑꯦꯅꯤ ꯀꯟꯚꯤꯅꯤꯌꯟꯁ ꯁ꯭ꯇꯣꯔꯗ ꯊꯤꯔꯁꯨ ꯌꯥꯏ 7-Elevenꯗ ꯊꯤꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯃꯥꯔꯠꯇ ꯊꯤꯔꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯐꯦꯃꯤꯂꯤ ꯃꯥꯔꯠꯅꯦ ꯁꯤꯗ ꯑꯣꯏꯅ ꯊꯤꯔꯒꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯪꯉꯀꯥꯟꯗ ꯇꯥꯏꯋꯥꯟꯗ ꯇꯝꯕꯁꯦ ꯄꯩꯁꯥꯁꯦ ꯀꯣꯟꯅꯕ꯭ꯔꯥ ꯀꯣꯟꯅꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯄꯦꯔꯦꯟꯁꯇꯒꯤꯀꯣ ꯏꯃꯥ ꯏꯄꯥꯗꯒꯤ ꯄꯩꯁꯥ ꯊꯥꯔꯛꯄ꯭ꯔꯥ ꯊꯥꯔꯛꯇꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯀꯦꯕ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯄꯩꯁꯥꯁꯦ ꯈꯔ ꯑꯗꯨꯝ ꯆꯪꯉꯦ ꯍꯥꯏꯗꯤ ꯐ꯭ꯂꯥꯏꯠꯀꯤ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟꯅꯦ ꯀꯩꯅꯦ ꯑꯗꯒꯤꯗꯤ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯩꯅ ꯐꯤ ꯊꯤꯕ ꯈꯣꯠꯄ ꯍꯥꯏꯕꯗꯣꯀꯣ ꯍꯥꯏꯗꯤ ꯇ꯭ꯌꯨꯁꯟ ꯐꯤꯕꯨꯗꯤ ꯀꯣꯛꯄ ꯑꯗꯣ ꯁꯦꯃꯤꯁꯇꯔꯒꯤ ꯑꯣꯏꯅ ꯈꯔꯗꯤ ꯊꯤꯕ ꯌꯥꯝ ꯊꯤꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯁ꯭ꯇꯥꯏꯄꯦꯟꯕꯨꯗꯤ ꯐꯪꯅꯤ ꯑꯗꯨꯒ ꯁ꯭ꯇꯥꯏꯄꯦꯟꯁꯦ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯕꯦꯡ ꯑꯦꯀꯥꯎꯟ ꯍꯥꯡꯇꯣꯛ ꯍꯥꯡꯖꯤꯟ ꯇꯧꯕꯅꯦ ꯀꯩꯅꯦ ꯊꯥ ꯑꯅꯤꯃꯨꯛ ꯂꯩꯔꯀꯥꯟꯗ ꯐꯪꯉꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯅ ꯈꯤꯇꯪ ꯌꯨꯝꯗꯒꯤ ꯄꯩꯁꯥ ꯈꯔ ꯄꯨꯔꯒ ꯂꯥꯛꯄꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯄꯩꯁꯥꯁꯦ ꯀꯣꯟꯅꯗ ꯇꯥꯔꯒꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯏꯄꯦꯟꯁꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯁ꯭ꯇꯥꯏꯄꯦꯟꯁꯦ ꯌꯥꯝꯅ ꯄꯤꯕ ꯌꯥꯎꯋꯦ ꯄꯤꯗꯕ ꯌꯥꯎꯋꯦ ꯁ꯭ꯇꯥꯏꯄꯦꯟꯁꯦ ꯀꯩꯒꯨꯝꯕ ꯀꯣꯟꯅꯗ ꯇꯥꯔꯒꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯅꯪ ꯉꯁꯥꯏꯒꯤ ꯔꯤꯁꯔꯁ ꯇꯧꯒꯗꯧꯔꯤꯕ ꯑꯣꯖꯥꯗꯨꯒꯤ ꯃꯈꯥꯗ ꯀꯩꯒꯨꯝꯕ ꯑꯣꯖꯥꯗꯨꯒꯤ ꯐꯟꯗꯤꯡꯒꯨꯝꯕ ꯂꯩꯇꯥꯔꯒꯗꯤ ꯑꯣꯖꯥꯗꯨꯅ ꯅꯪꯉꯣꯟꯗ ꯄꯤꯕꯁꯨ ꯌꯥꯎꯅꯤ ꯑꯗꯨꯒ ꯅꯪ ꯉꯁꯥꯏꯒꯤ ꯑꯣꯖꯥꯗꯒꯤ ꯐꯪꯕꯗꯨ ꯅꯠꯇ꯭ꯔꯒꯅ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕꯀꯨꯝꯕ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯆꯥꯏꯅꯤꯁꯀꯨꯝꯕ ꯍꯩꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯉꯁꯥꯏꯒꯤ ꯑꯩꯅ ꯀꯟꯚꯤꯅꯤꯌꯟꯁ ꯁ꯭ꯇꯣꯔꯗꯒ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯕꯦꯡꯒꯤꯒ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯕꯗ ꯇꯧꯔꯤꯕꯁꯤꯡꯁꯦ ꯁꯥꯇ꯭ꯔ ꯑꯣꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯊꯥꯏꯅ ꯍꯧꯖꯤꯛꯄꯨꯗꯤ ꯃꯣꯏ ꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯑꯩꯅ ꯃꯥꯁꯇꯔ ꯇꯝꯃꯤꯉꯩ ꯀꯥꯟꯗ ꯏꯃꯥꯟꯅꯕꯤ ꯑꯗꯨꯝ ꯐꯦꯃꯤꯂꯤ ꯃꯥꯔꯠꯇ 7-Elevenꯗ ꯑꯗꯨꯝ ꯃꯣꯏ ꯄꯥꯔꯠ ꯇꯥꯏꯝ ꯑꯣꯏꯅ ꯇꯧꯕ ꯌꯥꯎꯋꯦ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄ ꯁꯨꯄꯔ ꯃꯥꯔꯀꯦꯠ ꯀꯦꯔꯤꯐꯣꯔꯒꯨꯝꯕꯗ ꯇꯧꯕꯁꯨ ꯌꯥꯎꯋꯦꯀꯣ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕꯗ ꯑꯇꯣꯞꯄ ꯉꯁꯥꯏꯒꯤ ꯂꯣꯀꯦꯜ ꯁ꯭ꯋꯥꯏꯗ ꯁ꯭ꯇꯣꯔ ꯍꯥꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯀꯩꯀꯩ ꯅꯨꯗꯜꯁ ꯀꯩꯀꯩ ꯌꯣꯜꯂꯤꯕ ꯁꯤꯒꯨꯝꯕ ꯗꯨꯀꯥꯟꯁꯤꯗꯁꯨ ꯅꯪꯅ ꯆꯥꯏꯅꯤꯁ ꯍꯩꯇꯥꯔꯒꯗꯤ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯕꯨ ꯆꯥꯏꯅꯤꯁ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯆꯥꯏꯅꯤꯁ ꯍꯩꯇꯦꯀꯣ ꯆꯥꯏꯅꯤꯁ ꯍꯩꯇꯕ ꯃꯤꯗꯗꯤ ꯈꯤꯇꯪ ꯁꯤꯒꯨꯝꯕ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯇꯧꯕꯁꯦ ꯈꯤꯇꯪ ꯋꯥꯅ ꯊꯣꯛꯑꯦ ꯑꯗꯨꯒ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯥꯏꯇꯥꯔꯦ ꯀꯩꯒꯨꯝꯕ ꯏꯪꯂꯤꯁꯁꯦ ꯐꯖꯅ ꯉꯥꯡꯕ ꯍꯩꯔꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯃꯦꯔꯤꯀꯟ ꯑꯦꯛꯁꯦꯟꯗꯒꯨꯝꯕ ꯐꯖꯅ ꯉꯥꯡꯕ ꯍꯩꯇꯥꯔꯒꯗꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩ ꯑꯗꯨꯒ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯁꯨ ꯑꯃ ꯍꯦꯛ ꯂꯥꯛꯑꯦ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯇꯧꯕꯒꯤ ꯑꯗꯣ ꯄꯩꯁꯥꯁꯦ ꯈꯔꯕꯨꯗꯤ ꯆꯪꯒꯅꯤ ꯑꯗꯨꯕꯨ ꯂꯥꯛꯄꯨ ꯂꯥꯛꯅꯤꯡꯉꯗꯤ ꯁꯤꯗꯕꯨ ꯂꯥꯛꯈ꯭ꯔꯗꯤ ꯑꯗꯨꯝ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯤꯡꯕꯗꯤ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯗ꯭ꯔꯦꯁ ꯀꯩ ꯑꯗꯨꯝ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯁ꯭ꯇꯥꯏꯄꯦꯟꯗꯨꯅ ꯀꯣꯟꯅꯗ꯭ꯔꯃꯛꯁꯨ ꯉꯁꯥꯏꯒꯤ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯇꯧꯔꯒ ꯃꯦꯟꯈꯠꯄꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯗꯨꯝ ꯀꯣꯟꯅꯩ ꯁꯤꯅ ꯃꯥꯁꯇꯔ ꯇꯝꯕ ꯁꯥꯇ꯭ꯔꯒꯤꯅꯦ ꯑꯌꯥꯝꯕ ꯈꯤꯇꯪ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯗꯣꯏꯁꯦ ꯑꯗꯨꯒ PhD ꯇꯧꯔꯛꯑꯀꯥꯟꯗꯗꯤ ꯄꯩꯁꯥꯁꯦ ꯈꯔ ꯑꯗꯨꯝ ꯆꯥꯎꯈꯠꯂꯦ ꯑꯗꯨꯅ PhD ꯇꯧꯕ ꯃꯤꯒꯤꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯈꯔꯗꯗꯤ ꯇ꯭ꯌꯨꯁꯟ ꯐꯤ ꯈꯛꯇꯪ ꯀꯣꯛꯑꯀꯥꯟꯗ ꯁ꯭ꯇꯥꯏꯄꯦꯟ ꯄꯤꯗꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯁꯨ ꯍꯌꯦꯡꯋꯥꯏ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯌꯦꯡꯍꯧ ꯇꯥꯔꯦ ꯑꯗꯨꯅ ꯁꯤꯅꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯨꯝꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯇꯥꯡ ꯑꯞꯗꯦꯠ ꯂꯩꯇꯥꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯁ꯭ꯄ꯭ꯔꯤꯡ ꯁꯦꯁꯟꯒꯤ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯐꯣꯔꯃꯣꯁꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯍꯧꯖꯤꯛ ꯐꯣꯔꯝ ꯊꯥꯕ ꯍꯧꯔꯦ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯒ ꯊꯥꯖꯤꯜꯍꯧ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯣꯏꯗꯅ ꯑꯗꯨꯝ ꯈꯜꯂꯛꯄ ꯌꯥꯏꯗꯅ ꯁꯤꯅꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ